koi SIR gi draft electoral form bada Chochampur dagi maitai IDP voter masing suna yauroktaba amadi hauzik claim and objection matam asida Chochampur gi IDP singbu voter chanhanaba matik chaba ERO amatraga AERO ama hapiduna hearing tobada genuine oiba voter sing electoral roll da happy haina Chochampur maitai society gi general secretary na Fungdurukpan Habatare was a Master Champurgi, my IDP draft roll that Habatare, York Trip, me, Jamu, and Tammy from Susan. Yampazi, Kanrina, Madumatic, Pukalapa, Yamna, Aquida, Maruiva, Qui State Key, when the Maru Poramani, SIR Laxalapa, Duka, Miamna, necessary star of citizens, Kuimasi, can implement Tagudabani, Dugimatung, the census stores, Tagudabani Gana, the census schematum, Naxilapa, Duga Taudia, the India, Laksalakpa, aduga amukshu kanoni maduna koida chawa effect ama laiba maramdi koida laiba ngasi bawda tangdu laita da siro namada kano ko yam nuwaitana wana hingi base masigi main causes the illegal immigrants pandigi mitop sangpa mayam singena haiba sini aduna haiba sigi proceeding dani akoina laiba kasagi SIR ko ma kai posak ama tawdia da 2026 7 election lakpagi manguina na ngasagi kano voter mayam gi check ta hobani anyway sisu miyamna yamna kanna koi suggestion pibani section na tagodabani maramdi akoigi illegal immigrants mipandagi changa ko mito singan yaholloidabani aduga rightful citizen amata bolok thoidabani haiba kanna pandam du tawbiu haibagi kanu se akoida apin toroga lakpa accordingly in tawrena khalba kana ju laibani adubu yam nungai tabadi hojiki leiriba sisipur gi natraga even ta kanu sandien atenopalongi mori gi kali area sing sida Zahi isang sina ako ni kondalay tayo na laava ako yellow puro pa batare mitay ki kano mayama yarok tabagi posak aman lakpa lay na hari basing si asauba ako ida kano ni demographic kano the census ama lakpa ki kano duni ano masi tawro ida bani hai bani ano na hana lay ni ba kaya ando yenga kanda ako ki IDP sing lay humsing sida say ki akan na bang say na hai bado even magi kano do ako ki agency abatare magi official jingdo hapakanda masai kan tawgodabani ami kokthi bagi thabak tawgodabani aduk mokoi original settlement lerakpa susan bagi mafum sing da sap chana voter sing thambigadabani mokoi masam modu present oidre hairagasu madugi tongan ba kanama lokakadabani aduga amuksu hojik lairebi SIR sing da susan pos mafum song hongoidabani adu leijari mayam not only maitai atapa kanoni yellow furu mayam singi kanojing leirambagasu mokoi dum hakudabani haibani aduga madugi management na sangba nuai tabagi oriba kasai phibamsi khoi yenga kanda kai magi kanoda rehabilitation center da akuna leiraga su ko maramaduna city once masi record ta susampu de meti leite bagi record to hanta ki SIR na proof to godore ha base masi apprehension akibu du ninga si phongdoi base masi de sungta ta haloi da bani masi da miyang ge ba attention ta masi pihogu da bani aduga not only masi IDP sing su akoina ana to loi da bani akoi intho oi da bani leije akoi concerned citizens and CSOs NGOs kanadna laiba responsible department government and kana mayam singa sina haiba issue asida yam attentive in logudabani akogi SIR sina ahanbagi oina census tawdringai mamangda lajari yellow fulu illegal immigrant kantok singi mamangda yellow fulu hana tanthorpagi oiba document ama oigi dore haiba semia na thamjaraga mayina basingsina kana thinthadana akogi attention lobiduna IDP sing yellow fulu mayangi oiba status ko mayam maintain tawnaba ai apin tawjige na thamnige